ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯋꯥ ꯄꯥꯝꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ M.K. ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯊꯝ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯐꯛ ꯑꯄꯥꯛꯄ ꯑꯃ ꯊꯥꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯁꯤꯡꯖꯨ ꯆꯥꯔꯤ꯫ ꯄꯥꯛꯄꯤ ꯁꯤꯡꯖꯨ ꯆꯈꯣꯝ ꯑꯃ ꯍꯨꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯑꯦ, ꯉꯥꯏꯈꯣꯅꯦ, ꯃꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯦꯛꯄꯤ ꯍꯥꯏꯕ꯭ꯔꯥ ꯇꯦꯡꯀꯣꯠ ꯁꯦꯒꯥꯏꯕ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯗꯥꯏꯅꯦ, ꯑꯗꯨꯗꯣ ꯆꯦꯟꯈ꯭ꯔꯦ." ꯊꯥꯁꯅꯥ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯍꯪꯂꯛꯏ, "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯩꯔꯣ ꯑꯗꯨꯕꯣ? ꯀꯩꯅꯣ ꯃꯥꯗꯤ ꯃꯁꯛꯀꯗꯣ ꯌꯥꯝ ꯊꯤꯕꯅꯤ, ꯌꯥꯝ ꯃꯨꯕꯅꯤ." "ꯑꯦ, ꯀꯃꯥꯏꯅ ꯃꯥꯗꯤ? ꯅꯠꯇꯦ, ꯃꯥꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯂꯧꯕꯤꯅꯤ ꯍꯥꯏꯒꯦ ꯍꯥꯏꯁꯤꯕꯣ?" ꯇꯦꯛꯄꯤ ꯊꯥꯁꯅꯥꯗ ꯍꯥꯏꯐꯦꯠ ꯏꯜꯂꯒ, "ꯑꯗꯨꯅꯦꯃꯤ ꯅꯪꯕꯣ, ꯑꯩꯁꯨ ꯉꯛꯄꯗ ꯂꯣꯏꯔꯕꯅꯦꯃꯤ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯁꯥ ꯅꯁꯥꯗꯤ ꯍꯦꯛ ꯌꯦꯡꯗꯅ ꯃꯤ ꯃꯨꯛꯁꯤꯗꯔꯤꯕ. ꯃꯤ ꯇꯦꯛꯄꯤ ꯍꯣꯏꯅꯦ, ꯅꯈꯥꯡ ꯈꯔ ꯇꯦꯛꯆꯔꯁꯨ ꯇꯩꯕ ꯅꯥꯟꯕ ꯌꯥꯝ ꯀꯟꯕꯅꯤ. ꯃꯤ ꯃꯁꯥꯒꯤ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯟꯖꯕꯅꯤ. ꯄꯣꯛꯄꯗ ꯊꯤꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤꯅꯦ, ꯍꯣꯠꯅꯕꯗꯒꯤ ꯌꯥꯝ ꯐꯖꯔꯕꯅꯤ." ꯊꯥꯁꯅꯥ ꯑꯃꯗꯤ ꯄꯥꯛꯄꯤ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯁ, ꯀꯔꯤ? ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯊꯤꯔꯗꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯤꯕ ꯁꯛꯁꯦ ꯃꯨꯟꯅꯗ ꯌꯦꯡꯕꯤꯔꯛꯀꯅꯨ. ꯑꯁ, ꯌꯥꯔꯤꯁꯦ, ꯁꯤꯡꯖꯨꯗꯨꯝ ꯆꯥꯁꯤꯁꯦ. ꯃꯤ ꯋꯥ ꯉꯥꯡꯅꯗꯣꯏꯗ ꯇꯧꯏ. ꯅꯣꯏ ꯑꯅꯤꯃꯅꯦ, ꯑꯗꯨꯅꯅꯤ, ꯁꯤꯠꯇꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ. ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯔꯤꯉꯩꯗꯅꯦ, ꯅꯨꯄꯥꯅꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯝꯃꯔꯣꯏꯅꯦ ꯅꯣꯏ ꯑꯅꯤꯗꯤ." ꯊꯥꯁꯅꯥ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯏꯁ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨꯗ ꯑꯁꯪꯕꯤ. ꯊꯑꯣꯏꯅ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯂꯤꯔꯤꯕꯅꯤ. ꯑꯄꯥꯝꯕ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯍꯦꯛꯇ ꯐꯪꯕ ꯋꯥꯕ ꯍꯥꯏꯇꯥꯔꯦ. ꯅꯠꯇ꯭ꯔꯣ ꯄꯥꯛꯄꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯗ ꯃꯤꯠꯆꯤ ꯊꯛꯈꯠꯆꯤꯜꯂꯦ꯫ ꯄꯥꯛꯄꯤꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯅꯦ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕ ꯀꯨꯆꯨ ꯀꯥꯁꯤꯅ ꯃꯨꯠꯇꯛ ꯇꯧꯕ, ꯋꯥꯡ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ." ꯑꯁꯪꯕꯤ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯍꯥꯌꯣ, ꯐꯪꯒꯅꯤꯗꯀꯣ, ꯐꯪꯒꯅꯤ, ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯁꯛꯇꯥꯁꯤꯡꯗꯨꯒ." "ꯌꯥꯔꯦ ꯊꯥꯁꯅꯥ, ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯕꯗꯒꯤ ꯐꯨꯅꯕꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ. ꯇꯜꯂꯦ, ꯅꯪ ꯍꯌꯦꯡꯈꯩ ꯁꯤꯡꯖꯨꯒ ꯑꯝꯇ ꯆꯥꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ. ꯋꯥꯈꯜ ꯌꯥꯝꯅ ꯆꯥꯟꯅꯗꯦ, ꯆꯠꯂꯣ ꯅꯪ." "ꯍꯣ ꯐꯔꯦ, ꯀꯦꯠꯂꯦ, ꯅꯣꯏꯒ ꯌꯥꯝꯅ ꯆꯥꯃꯤꯟꯅꯅꯤꯡꯕ ꯃꯥꯜꯂꯨꯔꯕꯣ? ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯄꯨꯟꯕꯤꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯄꯨꯟꯕꯤꯕꯩ ꯋꯥꯅꯤ. ꯑꯗꯨꯒꯗꯤ ꯎꯁꯤꯠꯇꯕꯒꯗꯤ ꯇꯧꯅꯔꯣꯏꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯁꯅꯥꯁꯨ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ, "ꯍꯣ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯏꯕꯦꯝꯃ, ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯄꯨꯟꯕꯤꯗ꯭ꯔꯁꯨ ꯀꯥꯏꯗꯦ. ꯄꯥꯛꯄꯤ ꯏꯕꯥꯅꯤ ꯁꯨꯔꯤꯕꯨ, ꯅꯣꯏꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ." "ꯑꯁꯦꯡꯕꯒꯤ ꯊꯤꯌꯦꯕꯨ ꯊꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯃꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯄꯠꯄ꯭ꯔꯥ ꯈꯪꯗꯦꯃꯤ." ꯊꯥꯁꯅꯥ ꯁꯤꯡꯖꯨ ꯆꯈꯣꯝ ꯑꯃ ꯍꯨꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ, ꯃꯋꯥꯒ ꯑꯝꯇ ꯂꯧꯔꯨꯅꯨ ꯃꯣꯏꯒꯤ ꯋꯥꯁꯦ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯁꯤꯡꯖꯨꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯁꯤꯜꯂꯒ ꯍꯤꯛ ꯀꯥꯏꯅꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯨꯁꯤ. ꯅꯨꯡꯁꯥꯁꯤꯁꯨ ꯁꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ, ꯀꯥꯊꯦꯛꯄ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯁꯤꯡꯖꯨꯗꯨ ꯆꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯁꯅꯥ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ, "ꯍꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯁꯅꯥ! ꯍꯣ ꯀꯣꯔꯤ! ꯍꯩ, ꯅꯨꯃꯤꯠꯁꯤꯕꯨ ꯋꯥꯇꯣꯟꯗ ꯌꯥꯟꯗꯨꯅ ꯂꯩꯔꯦꯅꯦꯍꯦ! ꯑꯃꯨꯛꯇ ꯂꯧꯗꯃꯤꯟꯅꯁꯤꯅꯦ! ꯅꯪ ꯍꯧꯒꯠꯂꯛꯄ ꯉꯥꯏꯕꯗ ꯂꯣꯏꯔꯕꯅꯤ, ꯂꯥꯎꯅꯦꯍꯦ ꯅꯪꯕꯣ!" ꯊꯥꯁꯅꯥ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯤꯛꯆꯤꯟꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯂꯒ ꯃꯀꯣꯛ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯁꯥꯎꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯁꯣꯜꯂꯤ꯫ "ꯑꯁ, ꯇꯥꯅꯤꯡꯗꯕꯅ! ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯁꯤ ꯃꯉꯥꯏꯔꯦ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯔꯤ ꯍꯔꯥꯎꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ." ꯃꯆꯤꯟꯗꯗꯤ ꯑꯌꯨꯛ ꯑꯉꯟꯕ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯊꯣꯡꯅꯥꯎꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯑꯃꯣꯠꯄ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯎꯐꯨꯜꯋꯣꯏ ꯃꯅꯤꯜꯋꯣꯏ ꯀꯥꯈꯠꯂꯛꯂꯤꯕ ꯑꯗꯨꯗꯗꯤ ꯏꯉꯥꯟ ꯉꯥꯟꯅ ꯍꯦꯛ ꯎꯔꯦ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯔꯩꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯣꯝꯕꯤꯔꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯎꯔꯛꯏ, "ꯍꯩ, ꯊꯥꯁꯅꯥ ꯍꯥꯏꯕꯤ ꯍꯤꯛꯄꯤ ꯊꯥꯡ! ꯍꯧꯒꯠ ꯍꯩꯔꯣꯏꯗ꯭ꯔꯣ ꯅꯪ? ꯅꯀꯣꯛ ꯎꯆꯦꯛ ꯃꯀꯣꯟ ꯃꯥꯟꯕ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯅꯩꯔꯒ ꯇꯨꯝꯁꯤꯜꯂꯤꯕꯗꯨꯕꯨ ꯍꯩꯅꯕ꯭ꯔꯥ ꯏꯃꯦ?" "ꯏꯃꯥ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ! ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯕꯦꯡ ꯕꯦꯡ ꯌꯥꯝꯅ ꯂꯣꯜꯂꯛꯀꯅꯨ." "ꯍꯩꯃꯥ ꯍꯩꯃꯥ, ꯍꯧꯖꯤꯛꯁꯤꯕꯨ ꯑꯌꯨꯛ ꯑꯉꯟꯕ ꯍꯥꯏꯕ? ꯍꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌా ꯇꯥꯅꯈ꯭ꯔꯕꯖꯥꯠꯅꯣ? ꯂꯩꯆꯤꯜꯁꯤꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦꯃꯤ, ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯁꯤꯕꯣ?" ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯈꯩ ꯍꯧꯒꯠꯂꯛꯏ꯫ "ꯀꯩꯅꯣ ꯏꯃꯥ, ꯉꯥꯎꯔꯕꯣ? ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ?" ꯇꯣꯝꯕꯤꯔꯩ ꯁꯨꯒꯠꯇꯨꯅ, ꯄꯨꯝꯃꯦ,
ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯎ ꯆꯠꯂꯨ ꯏꯔꯨ ꯂꯨꯖꯗꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯔꯨ ꯂꯨꯗꯕ ꯀꯥꯏꯗꯨꯗꯤꯅꯦ ꯏꯃꯥ ꯍꯣꯏꯅ ꯇꯧꯒꯗꯕ ꯑꯩꯈꯣꯏꯗꯤ ꯇꯧꯗꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯅꯀꯣꯛꯇꯒꯤ ꯍꯤꯛꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯏꯔꯨ ꯂꯨꯖꯕꯒꯤꯔꯣ ꯍꯩ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯅꯦ ꯅꯪꯕꯣ ꯅꯁꯛꯃꯛꯅ ꯊꯤꯕꯅꯦ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯂꯧꯕꯤꯗꯣꯏꯅꯣꯅꯦ ꯅꯪꯕꯣ ꯊꯥꯁꯅꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯏꯀꯥꯏꯗꯕ ꯃꯈꯩ ꯈꯨꯝꯂꯛꯏ ꯍꯣ ꯍꯤꯛꯄꯤꯁꯤꯡ ꯑꯁꯤꯗꯤꯅꯦ ꯅꯣꯡꯃ ꯀꯣꯛ ꯇꯨꯝꯕꯗ ꯂꯣꯏꯅ ꯀꯦꯟꯖꯈꯤꯁꯅꯤ ꯑꯗꯨꯒ ꯏꯃꯥ ꯑꯩꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯣꯏ ꯅꯥꯒꯤ ꯅꯨꯄꯥ ꯍꯥꯏꯗꯣ ꯄꯥꯈꯪ ꯀꯣꯟꯁꯦꯡꯗ ꯑꯗꯨꯁꯨ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯂꯩꯁꯤꯟꯗꯣꯏꯁꯦ ꯇꯣꯝꯕꯤꯔꯩ ꯃꯈꯨꯠ ꯑꯗꯨ ꯃꯔꯥꯏꯕꯛꯇ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯣꯏꯔꯦꯗꯀꯣ ꯇꯣꯝꯕꯤꯔꯩ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯐꯩꯗꯀꯣ ꯑꯁ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯊꯤꯔꯝꯃꯣꯕ ꯑꯩ ꯆꯤꯟꯌꯥꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦ ꯅꯣꯏ ꯅꯄꯥ ꯑꯗꯨꯅ ꯍꯦꯛ ꯊꯣꯡꯉꯝꯃꯅꯤ ꯆꯠꯂꯣ ꯆꯐꯨꯗꯒꯤꯅꯦ ꯍꯦꯛ ꯀꯣꯠꯂꯨꯆꯣ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯗꯦꯍꯦ ꯂꯥꯏꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯔꯩ ꯏꯁꯧ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯄꯣꯔꯣꯛ ꯁꯣꯜꯍꯧꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯁꯅꯥ ꯐꯨꯔꯤꯠ ꯖꯔꯁꯤ ꯑꯃ ꯂꯤꯠꯁꯜꯂꯗꯨꯅ ꯁꯥꯝꯇꯨ ꯐꯤ ꯑꯃ ꯏꯜꯂꯤ ꯃꯃꯥ ꯏꯕꯦꯝꯃ ꯌꯥꯏꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯍꯤꯛ ꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯝꯗꯨꯅ ꯌꯦꯡꯂꯤ ꯊꯥꯁꯅꯥ ꯁꯧ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯃꯤꯒꯤ ꯀꯣꯛꯇꯨꯗ ꯀꯟꯅ ꯁꯤꯛꯂꯛꯏꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯃꯦ ꯍꯩ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯆꯃꯣꯠꯅꯕꯤ ꯅꯔꯦꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯆꯥꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯔꯣ ꯊꯥꯁꯅꯥ ꯉꯥꯡꯂꯤꯕꯗꯨ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗꯗꯨꯅ ꯃꯥꯅ ꯉꯝꯅꯅꯕ ꯈꯨꯝꯂꯛꯏ ꯀꯗꯥꯏꯗꯒꯤ ꯏꯀꯥꯏꯕꯅꯣꯗ ꯏꯃꯥ ꯄꯥꯛꯄꯤ ꯍꯣꯏꯁꯨ ꯍꯤꯛꯅ ꯄꯤꯛ ꯊꯜꯂꯤ ꯑꯗꯨꯅ ꯀꯩꯁꯨ ꯏꯀꯥꯏꯕꯤꯗꯦ ꯌꯥꯏꯝꯕꯤ ꯃꯆꯥꯗꯤ ꯌꯦꯡꯗ ꯃꯤꯒꯤ ꯃꯆꯥ ꯑꯗꯨ ꯁꯤꯗꯔꯛꯏ ꯃꯣꯠꯄꯅꯤꯍꯦ ꯃꯥꯒꯤ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯄꯥꯛꯄꯤ ꯍꯥꯏꯕꯤꯗꯣ ꯌꯥꯔꯣꯏꯌꯦ ꯃꯃꯥ ꯂꯧꯏ ꯃꯃꯥꯗꯣ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯏ ꯑꯣꯟꯊꯣꯛꯅ ꯆꯥꯅꯔꯛꯈꯤꯗ꯭ꯔꯕ ꯌꯥꯝ ꯃꯣꯠꯂꯛꯄꯅꯤ ꯊꯥꯁꯅꯥ ꯃꯃꯥꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯌꯥꯔꯦꯗ ꯏꯃꯥ ꯅꯁꯥꯗꯤ ꯌꯦꯡꯗꯅ ꯃꯤ ꯁꯤꯗꯕꯒꯤ ꯊꯕꯛꯇꯣ ꯇꯣꯛ ꯏꯃꯥ ꯂꯧꯗꯅꯅꯦ ꯑꯩꯅ ꯃꯣꯠꯂꯤꯁꯦ ꯁꯤꯗꯤ ꯈꯟꯗꯦ ꯃꯤ ꯁꯤꯗꯕꯤꯒ ꯇꯧꯗꯅ ꯌꯥꯏꯝꯕꯤ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯏꯟꯗꯨꯅ ꯏꯃꯥ ꯏꯄꯦꯝꯃ ꯃꯃꯥꯟꯅꯕꯤꯒꯤ ꯃꯤꯆꯪ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ ꯅꯪꯅ ꯆꯪꯂꯤꯕꯗꯣ ꯅꯠꯇꯦꯗ ꯑꯆꯨꯝꯕꯗꯣ ꯍꯥꯏꯖꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯏꯃꯥ ꯋꯥ ꯑꯃ ꯂꯩꯃꯤ ꯅꯪꯕꯣ ꯌꯥꯏꯝꯕꯤ ꯃꯀꯣꯛꯀꯥꯗꯨ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯍꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯦꯛꯄꯤ ꯍꯥꯏꯕꯤꯗꯣ ꯌꯥꯏꯝꯕꯤ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯇꯦꯛꯄꯤ ꯍꯥꯏꯗꯤ ꯑꯣ ꯅꯈꯥꯡꯒ ꯏꯇꯦꯛ ꯇꯦꯛꯄꯤ ꯑꯊꯤꯕꯤꯗꯣ ꯅꯠꯇ꯭ꯔꯣ ꯊꯥꯏꯅꯅꯦ ꯌꯥꯝꯅ ꯊꯤꯔꯛꯄꯅꯤ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯁꯤꯔꯦ ꯍꯥꯏꯔꯣ ꯌꯥꯔꯔꯣꯏꯅꯤ ꯊꯤꯃꯜꯂꯤꯅꯤ ꯊꯥꯁꯅꯥ ꯃꯃꯥꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯕꯥꯞꯇꯤꯕ ꯑꯩꯅꯦ ꯃꯤꯋꯥ ꯀꯜꯂꯦꯅ ꯂꯩꯖꯔꯤꯁꯦ ꯏꯃꯥ ꯅꯪꯅ ꯍꯦꯜꯂꯦꯀꯣ ꯍꯣ ꯁꯤꯔꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯍꯥ ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯦꯜꯂꯤꯕ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯂꯧꯕꯤꯔꯤꯕ ꯍꯩ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯣꯏꯔꯝꯒꯅꯤꯀꯣ ꯊꯤꯃꯜꯂꯤ ꯃꯁꯛꯇꯣ ꯊꯤꯕꯅꯦꯃꯤ ꯌꯥꯝꯅ ꯑꯣ ꯑꯩꯅ ꯃꯤꯋꯥ ꯉꯥꯡꯕ ꯑꯁꯨꯌꯥꯝ ꯀꯜꯂꯤꯁꯤꯗꯤ ꯏꯃꯥ ꯂꯧꯕꯩ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯛꯁꯤꯁꯨ ꯄꯥꯈꯪ ꯑꯝꯇꯅ ꯀꯣꯏꯅꯒꯦꯒ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯏꯃꯥ ꯅꯪ ꯂꯧꯕꯒꯤꯅꯤꯀꯣ ꯌꯥꯏꯝꯕꯤ ꯃꯆꯥꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯁꯥꯎꯅꯤꯡꯉꯤ ꯏꯁꯛꯁꯦ ꯐꯖꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯄꯥ ꯈꯣꯡꯒꯨꯂꯥꯏ ꯆꯨꯕ ꯀꯨꯝ ꯆꯨꯞꯄ ꯑꯃ ꯂꯨꯖꯅꯤ ꯈꯪꯗꯕ ꯑꯁꯤꯅ ꯅꯝꯐꯨꯗ ꯐꯥꯗꯨꯅ ꯂꯧꯕꯤꯔꯤꯕꯁꯦ ꯍꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏꯗꯤꯅꯦ ꯑꯃꯕꯨ ꯐꯪꯉꯤ ꯅꯪꯗꯤ ꯀꯗꯥꯏꯅꯣ ꯅꯨꯄꯥꯕꯨ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯑꯃꯣꯏ ꯆꯃꯣꯠꯅꯕꯅꯤꯅ ꯊꯥꯁꯅꯥ ꯁꯥꯎꯅ ꯃꯃꯥꯗ ꯑꯁ ꯏꯃꯥ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦꯍꯦ ꯇꯥꯅꯤꯡꯗꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯅꯪ ꯅꯅꯥꯛꯇꯒꯅꯦ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯩ ꯇꯣꯝꯕꯤꯔꯩ ꯃꯆꯥꯕꯨ ꯈꯖꯤꯛ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯆꯠꯈꯣ ꯂꯩꯕꯤꯅꯨ ꯍꯤꯛꯄꯤ ꯂꯧꯅꯅꯤ ꯏꯅꯥꯛꯇꯒ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯨ ꯊꯥꯁꯅꯥ ꯃꯈꯣꯡꯗꯨ ꯐꯤꯗꯤꯡ ꯊꯤꯟꯗꯨꯅ ꯃꯃꯥꯗ ꯆꯥꯛꯅ ꯌꯦꯡꯉꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯝꯕꯤ ꯅꯣꯛꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯌꯥꯝ ꯊꯤꯀꯣ ꯅꯈꯣꯡꯒ ꯊꯤꯜꯂꯒ ꯀꯞꯀꯅꯨ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯊꯤꯔꯤꯕ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯁꯞꯇ꯭ꯔꯒ ꯑꯃꯨꯛ ꯇꯧꯔꯕꯗꯤꯅꯦ ꯂꯥꯏ ꯑꯃꯨꯕꯤ ꯃꯥꯜꯂꯤ ꯏꯆꯥꯗꯤ ꯑꯗꯨꯁꯨꯅꯦ ꯌꯥꯝ ꯐꯠꯇꯕꯤ ꯂꯥꯏ ꯊꯥꯁꯅꯥ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯛꯄꯤ ꯍꯣꯏꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯏꯋꯥ ꯋꯥꯎꯈꯩ ꯂꯥꯛꯏ ꯊꯥꯁꯅꯥꯅ ꯄꯥꯛꯄꯤ
ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ? ꯄꯥꯛꯄꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩ ꯊꯣꯛꯂꯛꯇꯨꯅ ꯊꯥꯁꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯊꯥꯁꯅꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯆꯪꯉꯨ ꯆꯪꯉꯨ, ꯅꯣꯏ ꯅꯇꯥꯗꯤ ꯌꯧꯔꯛꯄꯒꯅꯦ ꯆꯥꯛ ꯀꯣꯠꯐꯨ ꯑꯃ ꯆꯥꯁꯤꯜꯂꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯕꯅꯤ, ꯍꯧꯗꯣꯛꯎꯆꯣ꯫ ꯑꯣ ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯍꯧꯗꯣꯛꯈꯤꯒꯦ, ꯅꯣꯕꯥꯞ ꯆꯥꯁꯦ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯇꯣꯝꯕꯤꯔꯩ ꯊꯥꯁꯅꯥꯒꯤ ꯃꯈꯣꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ, ꯃꯆꯦꯠ ꯃꯆꯦꯠ ꯆꯦꯈꯥꯏꯕ ꯃꯈꯩ ꯋꯥꯎꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯊꯥꯁꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯍꯩ ꯊꯥꯁꯅꯥ, ꯅꯪꯕꯨ ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯨꯕꯨ ꯍꯩꯕꯤꯔ ꯆꯨꯍꯤꯡ ꯃꯍꯤꯔ ꯀꯩꯅꯣꯝꯃ ꯇꯩꯌꯨ ꯌꯥꯗ꯭ꯔꯣ? ꯂꯣꯏꯅ ꯋꯥꯎꯔꯦꯅꯦꯍꯦ, ꯏꯆꯥꯅꯨꯄꯤꯗꯔꯕꯨ ꯅꯪꯁꯨ ꯇꯧꯏꯅꯦ꯫ ꯊꯥꯁꯅꯥ ꯈꯖꯤꯛ ꯏꯀꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ ꯁꯨꯝꯗꯧꯕꯅꯤ, ꯏꯪꯊꯝꯊꯥꯒ ꯑꯣꯏꯕꯁꯤꯗ ꯏꯔꯨ ꯂꯨꯖꯕꯁꯦ ꯈꯔ ꯏꯪꯕ, ꯑꯗꯨꯒꯤꯅꯤ ꯏꯃꯥ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯆꯪꯉꯒꯦ, ꯏꯇꯥ ꯑꯝꯇ ꯍꯧꯗꯣꯛꯈꯤꯒꯦ꯫ ꯏꯍꯦ, ꯆꯪꯉꯣ ꯆꯪꯉꯣ, ꯃꯣꯠꯃꯜꯂꯤꯀꯣ ꯅꯣꯏ꯫ ꯁꯣꯝꯗ ꯊꯥꯁꯅꯥ ꯄꯥꯛꯄꯤꯒꯤ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯤ꯫ ꯏꯕꯦꯝꯃ ꯅꯪ ꯄꯨꯝꯃꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯑꯩꯗꯤ ꯁꯣꯝꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦ꯫ ꯄꯥꯛꯄꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯗꯣ? ꯍꯥ? ꯐꯨꯅꯁꯤꯔꯣ? ꯑꯦ ꯀꯩꯅꯣ ꯏꯕꯦꯝꯃ, ꯉꯥꯎꯔꯕ ꯑꯃꯨꯛ ꯇꯧꯏꯗꯨꯅ? ꯅꯪꯅ ꯆꯣꯡꯕꯗ ꯐꯃꯨꯡꯁꯤꯁꯨ ꯎꯐꯨꯠ ꯉꯥꯛꯇ ꯋꯪ ꯋꯪ ꯄꯥꯏꯈꯠꯂꯛꯏ꯫ ꯄꯥꯛꯄꯤꯗꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯁ, ꯅꯪꯅ ꯀꯌꯥꯝ ꯅꯥꯜꯂꯗꯅ, ꯑꯝꯍꯥꯅꯤ ꯏꯕꯦꯝꯃ ꯏꯕꯥꯅꯤ꯫ ꯏꯕꯦꯝꯃ, ꯅꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯃꯣꯠꯂꯤ, ꯆꯨꯍꯤꯡ ꯀꯥꯏꯗꯣ ꯈꯔ ꯇꯩꯗꯅ ꯇꯧ, ꯏꯋꯥ ꯋꯥꯋꯤ ꯀꯥꯏꯅ ꯏꯆꯥꯅꯨꯄꯤꯒ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯅꯦꯃꯤ꯫ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩ꯫ ꯇꯧꯕꯅꯦ ꯌꯥꯝꯅ, ꯃꯁꯥ ꯅꯥꯟꯕꯤ ꯌꯥꯝ ꯁꯥꯖꯕꯅꯤ, ꯏꯃꯥꯅꯦ ꯀꯥꯏꯅ ꯀꯟꯈꯠꯂꯣꯏꯀꯣ꯫ ꯑꯩ ꯑꯃꯨꯛ ꯄꯛꯂꯤꯕꯅꯤꯅꯦ ꯍꯥ, ꯃꯣꯠꯂꯦ ꯍꯥꯏꯕꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯅꯪ ꯅꯊꯟꯇ ꯑꯗꯨꯝ ꯉꯥꯡꯕ ꯌꯥꯕꯗꯣ꯫ ꯊꯥꯁꯅꯥ ꯄꯥꯛꯄꯤꯗ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯁꯛ ꯃꯨꯟꯅ ꯈꯪꯉꯤ, ꯅꯣꯕꯥꯞ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏꯅꯦ ꯀꯥꯎꯏꯅꯦ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯍꯦꯛꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯕꯥꯞ ꯍꯦꯛꯂꯨꯅꯤ ꯍꯥꯏꯗꯨꯅ ꯏꯃꯣꯠ ꯃꯣꯠꯈꯩ ꯃꯁꯝ ꯃꯅꯥ ꯀꯥꯏꯗꯨ ꯍꯥꯠꯇꯅ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯛꯄꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯀꯥꯏꯗꯅꯣ? ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ? ꯄꯥꯛꯄꯤ ꯃꯃꯥꯗ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯏ꯫ ꯅꯣꯕꯥꯞ ꯆꯥꯎꯒꯦ꯫ ꯀꯔꯤ? ꯀꯅꯥꯗꯒꯤ ꯅꯣꯕꯥꯞ? ꯑꯁ ꯌꯥꯝ ꯍꯪꯉꯤꯗ ꯏꯃꯥ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯇꯥ ꯆꯥꯎꯊꯣꯏ ꯍꯣꯏꯗꯩꯅꯤ꯫ ꯀꯔꯤ? ꯂꯤꯛꯈ꯭ꯔꯕ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯁꯛꯃꯛꯅ ꯊꯤꯕꯅꯤ, ꯃꯤꯅ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯇꯅꯥꯟ ꯇꯅꯥꯟ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛꯁꯨ ꯐꯩꯗꯣ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯏꯊꯤ ꯍꯦꯛ ꯊꯤꯈꯩ ꯇꯊꯤ ꯇꯊꯤꯒ ꯉꯥꯡꯕꯤꯔꯛꯀꯅꯤ, ꯆꯠꯂꯣ ꯑꯃꯨꯛꯇꯅꯦ ꯆꯥꯗꯁꯨ ꯇꯣ, ꯏꯃꯥ ꯌꯥꯝ ꯏꯀꯥꯏ꯫ ꯄꯥꯛꯄꯤ ꯁꯥꯎꯅ ꯃꯃꯥꯗ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯁ ꯏꯃꯥ, ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯗꯥꯎꯒ ꯌꯥꯔꯣꯏꯍꯦ, ꯏꯇꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯑꯃꯗꯤ ꯊꯥꯁꯅꯥ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯂꯦꯞꯇꯨꯅ ꯏꯁꯧ ꯇꯧꯍꯧꯏ꯫ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯐꯪꯂꯨꯔꯤꯕ ꯏꯆꯥꯅꯣꯅꯦ ꯁꯤꯕꯨ, ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ ꯑꯩꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯔꯩ ꯏꯁꯧ ꯀꯟꯅ ꯇꯧꯍꯧꯔꯤ꯫ ꯁꯣꯝꯗ ꯈꯨꯜꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯅꯤ, ꯂꯝꯕꯤ ꯃꯄꯥꯜ ꯑꯗꯨꯗ ꯅꯣꯕꯥꯞ ꯍꯦꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯝꯕꯜ ꯃꯔꯨꯝ ꯑꯗꯨꯗ ꯂꯤꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯥꯛꯄꯤ ꯂꯤꯁꯤꯟꯕ ꯐꯥꯎꯕꯗꯤ ꯂꯤꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩ ꯑꯃ ꯈꯨꯡꯀꯠꯇꯨꯅ ꯅꯣꯕꯥꯞ ꯍꯦꯛꯄ ꯍꯧꯏ꯫ ꯊꯥꯁꯅꯥꯅ ꯃꯄꯥꯟꯗꯒꯤ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯄꯥꯛꯄꯤ, ꯄꯥꯛꯄꯤ, ꯈꯔ ꯊꯨꯔꯛꯎꯀꯣ, ꯇꯥ ꯆꯥꯎꯊꯣꯏ ꯊꯣꯛꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯤ꯫ ꯑꯁ ꯅꯪꯒꯤꯅꯦ ꯃꯤ ꯌꯦꯡꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯌꯦꯡꯉꯨ, ꯑꯩ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯆꯥꯎꯕ ꯑꯃ ꯈꯜꯂꯗꯨꯅ ꯍꯦꯛꯏ꯫ ꯍꯦꯛꯂꯕ ꯅꯣꯕꯥꯞ ꯑꯗꯨ ꯊꯥꯁꯅꯥꯗ ꯂꯪꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯣꯏ, ꯁꯤ ꯑꯣꯛꯎ꯫ ꯀꯗꯥꯏ ꯀꯗꯥꯏ? ꯆꯥꯎꯏꯍꯦ ꯁꯤꯃꯗꯤ, ꯌꯥꯔꯦ ꯊꯣꯔꯛꯎ, ꯃꯤ ꯇꯥꯟꯅꯔꯛꯄ ꯇꯥꯔꯦ, ꯃꯤ ꯈꯪꯅꯔꯛꯑꯅꯤꯕ꯫ ꯄꯥꯛꯄꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯀꯥꯏ ꯃꯤꯅꯒ ꯎꯈ꯭ꯔꯒ ꯏꯕꯥꯅꯤꯕꯨ ꯑꯃꯨꯛ ꯆꯥꯕ ꯐꯪꯖꯗꯕꯤ ꯃꯥꯟꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯁꯝꯕꯜ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤ ꯑꯃꯗ ꯍꯦꯛ ꯊꯦꯡꯖꯤꯜꯂꯤ꯫ ꯑꯣꯏ ꯃꯁꯤꯔꯦ, ꯀꯅꯥꯅꯣ? ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ? ꯄꯥꯛꯄꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯁꯧꯒꯠꯄꯤꯒ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯑꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯏꯁ, ꯈꯣꯟꯗꯥ ꯐꯥꯎꯗꯤ ꯍꯥꯎꯇ꯭ꯔꯦꯍꯦ, ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯍꯦꯛ ꯃꯥꯟꯈꯤ, ꯅꯨꯄꯤꯅꯤ ꯀꯥꯏꯅ꯫ ꯊꯥꯁꯅꯥ ꯄꯥꯛꯄꯤꯗ ꯁꯧꯒꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯡꯗ ꯑꯣꯏꯅ ꯏꯜꯂꯛꯏ ꯀꯛ ꯀꯛ ꯇꯧꯗꯨꯅ꯫ ꯄꯥꯛꯄꯤ ꯊꯥꯁꯅꯥꯗ ꯌꯦꯡꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯃꯨꯛ? ꯇꯨꯔꯤꯁꯤ ꯁꯧꯒꯠꯄꯤꯒꯦꯗꯤ ꯈꯟꯗꯦ, ꯈꯣꯡꯄꯥꯛꯅ ꯑꯣꯏꯅ ꯏꯜꯂꯛꯏꯗꯨꯅ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯈꯔ ꯇꯞꯅ ꯉꯥꯡꯕ ꯀꯩꯗꯧꯒꯦ? ꯏꯕꯥꯅꯤꯅ ꯉꯥꯏꯕ ꯅꯨꯄꯥꯗꯣ ꯐꯪꯉꯦ ꯍꯥꯏꯕ, ꯐꯪꯉꯦ, ꯌꯦꯡꯉꯨ ꯇꯨ꯫ ꯄꯥꯛꯄꯤ ꯉꯛꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯊꯧꯕ ꯑꯃꯗꯤ ꯊꯥꯅꯤꯜ ꯑꯅꯤꯅ ꯏꯐꯟ ꯐꯟꯅ
ꯋꯥꯡꯗ꯭ꯔꯣꯡ ꯋꯥꯡꯅ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ? ꯑꯍꯤꯡ ꯇꯨꯝꯗꯕꯤꯔꯕ ꯅꯣꯕꯥꯞ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ?" ꯊꯥꯁꯅꯥ ꯏꯀꯥꯏꯅ ꯅꯣꯕꯥꯞ ꯑꯗꯨ ꯇꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯐꯠ ꯈꯨꯝꯂꯛꯏ, "ꯁꯤꯗꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯏꯕꯨꯡ, ꯃꯄꯨꯗ ꯍꯥꯏꯅꯔꯒ ꯍꯦꯛꯄꯅꯤ, ꯅꯠꯇ꯭ꯔ ꯄꯥꯛꯄꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯗ ꯀꯛ ꯇꯧꯏ꯫ ꯄꯥꯛꯄꯤꯁꯨ ꯈꯨꯝꯂꯛꯏ, "ꯃꯥꯅꯦ, ꯃꯄꯨꯗ ꯍꯥꯏꯅꯔꯒ ꯍꯦꯛꯄꯅꯤ꯫ ꯑꯗꯣ ꯏꯕꯨꯡ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ." "ꯂꯨꯍꯣꯡꯕꯒꯤ ꯆꯦꯕꯥꯎ ꯑꯃ ꯄꯤꯕ ꯂꯥꯛꯄꯅꯤ." "ꯑꯦ, ꯍꯥꯏꯁꯤꯕꯨ ꯀꯅꯥꯒꯤꯅꯣ? ꯀꯅꯥ ꯂꯨꯍꯣꯡꯗꯣꯔꯒꯦ?" "ꯋꯥ ꯉꯥꯡꯗꯕ ꯏꯕꯨꯡꯁꯤꯒꯤꯔꯣ?" ꯊꯧꯕ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ ꯏꯕꯦꯝꯃ, ꯅꯥꯞ ꯆꯥꯗꯕ. ꯏꯁꯥꯃꯛꯀꯤ ꯂꯨꯍꯣꯡꯕꯕꯨ ꯀꯅꯥꯅ ꯏꯁꯥꯅ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯅꯒꯦ? ꯀꯣꯛ ꯈꯔ ꯕꯦꯔꯥ ꯂꯩꯕꯤꯕ." ꯄꯥꯛꯄꯤ ꯏꯀꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯥꯡꯉꯤ꯫ "ꯑꯣ, ꯑꯩꯗꯤ ꯚꯥꯞ ꯑꯃ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯏꯕꯨꯡ ꯑꯅꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯤ ꯃꯤꯡ ꯀꯧꯒꯦꯕ?" ꯊꯧꯕ ꯃꯃꯥꯏꯗꯨ ナカン ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ, ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯧ꯫ ꯅꯨꯄꯤꯅꯤꯅ ꯅꯨꯔꯥꯏ ꯊꯥꯡ ꯊꯥꯡꯉꯤ." ꯊꯥꯅꯤꯜ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, "ꯃꯤꯡꯕꯨꯗꯤ ꯑꯩꯒꯤꯅ ꯊꯥꯅꯤꯜ, ꯏꯇꯥꯎꯁꯤꯒꯤꯅ ꯊꯧꯕ. ꯑꯗꯣ ꯏꯕꯦꯝꯃ, ꯀꯥꯟꯅꯔꯔꯣꯏ, ꯑꯁꯥꯒ ꯇꯧꯔꯨꯅꯨ. ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯦꯛꯄꯤ ꯍꯥꯏꯗꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯆꯦꯜꯂꯦꯅ ꯇꯧꯈꯤꯕꯗꯣ ꯇꯥꯕꯤꯍꯧꯕ꯭ꯔꯥ? ꯃꯥꯒ ꯂꯨꯍꯣꯡꯕꯒꯤ ꯆꯦꯕꯥꯎ ꯄꯤꯕ ꯂꯥꯛꯆꯕꯅꯤ." ꯏꯃꯥꯟꯅꯕ ꯑꯃꯈꯛꯇ ꯆꯤꯊꯔꯝꯕ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒꯤ ꯅꯨꯄꯤꯁꯨ ꯃꯁꯛ ꯈꯪꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤ. ꯐꯔꯛꯀ ꯑꯃꯨꯛ ꯇꯥꯕꯤꯔꯛꯑꯅꯨꯀꯣ, ꯁꯦꯔꯥꯟ ꯇꯨꯔꯥꯟ." "ꯑꯦ, ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯂꯩꯀꯥꯏꯁꯤꯗꯒꯤꯗꯤ?" "ꯑꯁꯪꯕꯤ, ꯃꯃꯤꯡꯁꯦ ꯇꯥꯈ꯭ꯔꯕꯣ? ꯁꯨꯃꯥꯏꯅ ꯅꯕꯥꯅꯤꯁꯦ ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯎꯆꯣ ꯆꯠꯂꯣ. ꯅꯨꯄꯥꯅꯁꯨ ꯈꯔ ꯂꯛꯅꯔꯛꯅꯅꯕ, ꯑꯗꯨꯗꯤ ꯅꯠꯇꯦ, ꯏꯔꯨ ꯂꯨꯋꯥꯎꯕꯤꯁꯤ ꯃꯉꯥꯏ. ꯑꯩꯈꯣꯏꯅ ꯐꯥꯎ ꯎꯕꯗ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ." ꯊꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯤ꯫ "ꯏꯇꯥꯎ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯅꯪ ꯁꯨꯝ ꯑꯣꯟꯁꯤꯟꯅꯔꯒ ꯂꯩꯈꯤꯗꯣꯏꯔꯣ?" ꯊꯥꯅꯤꯜ ꯅꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯁꯦꯡꯗꯣꯔꯛꯏ꯫ "ꯏꯆꯜ ꯑꯅꯤ, ꯋꯥꯔꯧ ꯌꯥꯗꯦꯀꯣ. ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯑꯁꯦꯡꯕ ꯌꯥꯝꯅ ꯍꯥꯏꯒꯟꯕꯅꯤ. ꯗꯣꯡ ꯗꯣꯡ, ꯃꯕꯨꯛꯇꯗꯤ ꯀꯩꯝꯇ ꯂꯩꯇꯕꯅꯤ. ꯋꯥꯔꯧ ꯌꯥꯗꯦꯀꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯥꯛꯄꯤ ꯑꯃꯗꯤ ꯊꯥꯁꯅꯥ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯍꯧꯏ꯫ "ꯏꯁ, ꯃꯥꯒꯤ ꯑꯁꯪꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯀꯌꯥꯝ ꯍꯦꯜꯂꯗꯅ?" "ꯑꯗꯨꯅꯦ, ꯃꯌꯥ ꯏꯀꯥꯏ ꯀꯥꯛꯑꯗꯅ." "ꯅꯨꯄꯤ ꯐꯖꯕ ꯀꯥꯏꯗꯣ ꯃꯁꯛ ꯈꯪꯖꯔꯝꯃꯣꯏ, ꯅꯨꯄꯥꯅꯤ ꯀꯥꯏ." ꯊꯥꯁꯅꯥ ꯃꯥꯁꯨ ꯃꯤꯅꯒ ꯍꯥꯏꯔꯝꯂꯤꯕꯗꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯈꯨꯝꯂꯛꯄꯅꯤ꯫ ꯄꯥꯛꯄꯤꯅ, "ꯑꯁ, ꯂꯥꯛꯑꯣ ꯆꯠꯂꯁꯦ. ꯅꯣꯕꯥꯞꯁꯤꯃ ꯐꯖꯅ ꯃꯦꯠꯊꯔꯒꯅꯦ, ꯃꯤꯋꯥ ꯇꯧꯔꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯑꯃꯗꯤ ꯊꯥꯁꯅꯥ ꯑꯅꯤꯗꯨ ꯂꯥꯛꯏ꯫ ꯊꯥꯁꯅꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯅꯣꯕꯥꯞ ꯑꯃꯦꯠꯄꯗꯨ ꯆꯥꯅ ꯆꯥꯅ ꯋꯥꯊꯤ ꯉꯥꯡꯅꯩ꯫ ꯊꯥꯁꯅꯥ ꯅꯣꯕꯥꯞ ꯑꯗꯨ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯄꯥꯛꯄꯤ, ꯑꯩꯈꯣꯏꯁꯤꯕꯨ ꯀꯌꯥꯝ ꯃꯣꯠꯂꯒꯦꯕ? ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯍꯩꯗꯣ ꯌꯥꯗꯦꯕ, ꯑꯩ ꯌꯥꯗꯦꯕ." ꯄꯥꯛꯄꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯈꯨꯝꯂꯛꯏ, "ꯑꯗꯨꯅꯦ ꯊꯥꯁꯅꯥ, ꯑꯩꯗꯤꯅꯦ ꯆꯤꯡꯅꯩ. ꯉꯁꯥꯏ ꯃꯣꯏ ꯑꯅꯤꯗꯣ ꯑꯍꯥꯟꯕ ꯎꯕꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯝꯃꯤꯗꯨ ꯊꯥꯖꯗꯦꯕ. ꯁꯣꯏꯗꯅꯅꯦ ꯑꯁꯪꯕꯤꯅ ꯄꯥꯎ ꯇꯝꯃꯝꯒꯅꯤ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯥꯝ ꯃꯣꯠꯄ ꯅꯨꯄꯤ ꯑꯅꯤ ꯂꯩ ꯀꯥꯏꯅ." ꯑꯅꯤꯗꯣ ꯃꯤꯅ ꯉꯥꯡꯅꯝꯂꯤꯕꯗꯨ ꯏꯀꯥꯏꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯕ ꯃꯈꯩ ꯀꯗꯥꯏꯗꯒꯤ ꯐꯠꯇꯕ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯤ ꯊꯥꯁꯅꯥꯅ꯫ "ꯑꯗꯨꯅꯤ, ꯑꯩꯗꯤ ꯆꯤꯡꯅꯔꯕꯅꯤ ꯁꯥꯔꯝꯅꯤꯅ. ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯀꯩꯅꯣꯝ ꯇꯧꯕꯅꯤ. ꯑꯩꯈꯣꯏꯁꯦ ꯁꯤꯗꯗꯣꯏꯇ ꯇꯧꯔꯒ ꯂꯩꯕꯅꯤ, ꯌꯥꯝ ꯐꯠꯇꯕꯅꯤ. ꯈꯪꯅꯤꯗꯅ, ꯃꯥ ꯍꯦꯛ ꯊꯦꯡꯅꯕꯒ ꯇꯦꯛꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯕꯥꯔꯇꯣꯟꯒ ꯇꯧꯔꯛꯇꯣꯏ ꯖꯥꯠꯂꯣ? ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯂꯩꯀꯥꯏꯅꯤ. ꯑꯗꯨꯗꯤ ꯂꯨꯍꯣꯡꯐꯝꯗ ꯍꯦꯛꯇ ꯉꯝꯊꯣꯛꯅꯔꯝꯃꯁꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ." "ꯌꯥꯏ ꯏꯕꯦꯝꯃ, ꯅꯪꯁꯦ ꯀꯣꯛ ꯌꯥꯝ ꯂꯩꯌꯦꯃꯤ." ꯄꯥꯛꯄꯤ ꯃꯤꯆꯤꯒ ꯈꯠꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯦꯗꯅ ꯏꯕꯦꯝꯃ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤꯒ ꯇꯧꯗꯨꯅ ꯍꯩ ꯃꯦꯠꯄꯗꯨ ꯆꯥꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯊꯣꯏ ꯊꯥꯁꯅꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯅꯣꯕꯥꯞ ꯍꯨꯔꯥꯟꯈꯤ ꯍꯥꯏꯗꯨꯅ ꯁꯤꯡꯉꯨ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯇꯩꯃ, ꯏꯇꯩꯃ ꯌꯥꯏꯝꯕꯤ." "ꯀꯩꯗꯧꯔꯦ ꯆꯥꯎꯊꯣꯏ, ꯌꯥꯆꯪꯉꯛꯄꯁꯤꯗ?" "ꯏꯇꯩꯃ, ꯊꯥꯁꯅꯥ ꯂꯩꯇ꯭ꯔꯣ? ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ." "ꯂꯩꯇꯦꯅꯦꯍꯦ, ꯁꯥꯔꯒ ꯊꯣꯛꯈ꯭ꯔꯦ." "ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯆꯥꯎꯊꯣꯏ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ?" "ꯏꯇꯩꯃ, ꯑꯩꯒꯤ ꯅꯨꯡꯁꯤꯅ ꯊꯝꯖꯕ, ꯍꯦꯛꯄ ꯐꯥꯎꯕ ꯄꯥꯝꯃꯨꯅ ꯊꯝꯖꯕ ꯅꯣꯕꯥꯞꯇꯣ ꯅꯆꯥꯅꯨꯄꯤꯅ ꯄꯥꯛꯄꯤ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯗꯨꯅ ꯍꯦꯛꯇꯣꯛꯑꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯗꯣ ꯁꯤꯡꯉꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯌꯥꯏꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯝꯅꯒ ꯄꯜꯂꯛꯄ ꯑꯗꯨꯗ ꯉꯥꯡꯒꯦꯗꯤ ꯈꯟꯗꯗꯨꯅ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ, ꯑꯉꯥꯡꯅ ꯈꯔ ꯆꯥꯅꯤꯡꯗꯅ ꯑꯃ ꯑꯅꯤ ꯍꯦꯛꯄꯗꯨꯕꯨ ꯁꯤꯡꯉꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ,
ꯀꯔꯤ ꯀꯣꯛꯉꯣ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯉꯥꯎꯗ꯭ꯔꯣ ꯑꯦ ꯀꯩꯅꯣꯗ ꯏꯇꯩꯃꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯅꯆꯥꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤꯅꯤ ꯈꯔꯁꯨ ꯐꯥꯖꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯝ ꯁꯣꯏꯔꯛꯀꯅꯤ ꯍꯣ ꯅꯣꯏ ꯄꯥꯟꯅꯕꯤꯔꯛꯀꯅꯨꯀꯣ ꯏꯆꯥꯅꯤ ꯀꯨꯁꯤ ꯇꯧꯍꯜꯂꯤꯕꯅꯤ ꯅꯪꯒꯤ ꯅꯣꯕꯥꯞ ꯃꯇꯠꯇꯨ ꯃꯇꯪ ꯆꯥꯔꯨꯕꯒꯤ ꯏꯆꯥ ꯂꯩꯁꯥꯕꯤꯁꯤꯕꯨ ꯍꯦꯛꯇ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯗ꯭ꯔꯣ ꯆꯠꯂꯣ ꯇꯣꯝꯕꯤꯔꯩ ꯍꯣꯏꯗ ꯑꯣꯏꯅ ꯉꯥꯡꯉꯨꯆꯣ ꯏꯆꯥ ꯈꯛꯇꯗ ꯇꯥꯏꯅꯕ ꯌꯥꯔꯣꯏ ꯏꯆꯥ ꯈꯛꯇꯅ ꯆꯥꯕ ꯑꯣꯏꯔꯝꯃꯣꯏꯌꯦ ꯆꯥꯎꯊꯣꯏ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯦ ꯌꯥꯏꯝꯕꯤ ꯃꯥꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯈꯔꯒ ꯂꯤꯛꯆꯕꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯌꯥꯏꯝꯕꯤ ꯆꯠꯈ꯭ꯔꯤꯕ ꯆꯥꯎꯊꯣꯏꯗ ꯌꯦꯡꯗꯨꯅ ꯄꯣꯔꯣꯛ ꯁꯣꯜꯍꯧꯔꯤ ꯃꯥꯒꯤ ꯅꯣꯕꯥꯞꯇꯨꯕꯨ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯈꯔ ꯈꯖꯤꯛ ꯆꯥꯖꯕꯗꯨꯗ ꯂꯣꯏꯅ ꯇꯨꯝꯃꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯛꯇꯥꯁꯤ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯇꯧꯕꯨꯗꯤ ꯃꯄꯣꯠꯅꯤꯅ ꯁꯥꯎꯖꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ ꯏꯆꯥꯗ ꯉꯥꯡꯕꯗꯤ ꯌꯥꯔꯣꯏ ꯌꯥꯏꯝꯕꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯔꯩ ꯆꯥꯛ ꯊꯣꯡꯂꯤ ꯐꯨꯡꯒꯥ ꯑꯗꯨꯗ ꯐꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯚꯥꯞ ꯇꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯤ ꯑꯗꯨꯕꯨ ꯄꯥꯛꯄꯤ ꯃꯥꯅꯗꯤ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯄꯥꯛꯄꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯨꯝꯅ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯂꯩꯀꯥꯏꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯒꯅꯤ ꯅꯄꯥ ꯌꯥꯎꯗꯅ ꯏꯃꯥ ꯏꯊꯟꯇꯅ ꯌꯣꯛꯄꯅꯤ ꯈꯤꯇꯗꯗ ꯃꯤꯅꯅꯦ ꯏꯃꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯅꯈꯤꯅꯤ ꯅꯪ ꯌꯥꯔꯒꯗꯤꯅꯦ ꯋꯥꯈꯜ ꯇꯥꯔꯨꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯁꯥ ꯅꯎ ꯑꯗꯨꯁꯨ ꯈꯤꯇꯪ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯌꯥꯔꯤꯕꯅꯤ ꯅꯪ ꯇꯣꯝꯕꯤꯔꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯊꯣꯔꯛꯄꯅꯤ ꯃꯌꯥ ꯀꯥꯗꯨꯅ ꯇꯔꯪ ꯑꯃꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯈꯨꯠꯅ ꯍꯋꯥꯏ ꯃꯔꯨ ꯈꯔ ꯄꯥꯏꯗꯨꯅ ꯂꯪꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯆꯃꯣꯠꯅꯕꯤ ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯗ꯭ꯔꯣ ꯍꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯏꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯨꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯦ ꯄꯥꯛꯄꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯁꯨ ꯈꯨꯝꯅꯅꯕ ꯍꯥꯟꯅ ꯁꯦꯝ ꯁꯥꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯅꯣꯡꯃꯗꯁꯨ ꯏꯪꯅ ꯆꯤꯛꯅ ꯋꯥ ꯉꯥꯡꯗꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯁꯪꯀꯠꯇꯅ ꯍꯣ ꯏꯕꯦꯝꯃ ꯈꯣꯏꯗꯤ ꯋꯥꯁꯦ ꯂꯥꯎꯗ꯭ꯔꯤꯉꯩ ꯇꯥꯕꯤꯗꯦꯗꯣ ꯑꯗꯨꯅꯗꯤ ꯂꯥꯎꯔꯛꯄ ꯇꯥꯕꯅꯤ ꯅꯅꯥꯀꯣꯡ ꯑꯗꯨꯁꯨꯅꯦ ꯃꯣꯠꯃꯟꯗꯅ ꯐꯨꯜꯂꯝꯃꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯁ ꯍꯌꯦꯡꯗꯤ ꯏꯔꯨꯖꯒꯦ ꯈꯜꯂꯝꯕꯅꯤ ꯏꯃꯥꯅ ꯁꯨꯝ ꯆꯃꯣꯠꯅꯕꯤ ꯍꯥꯏꯔꯕꯅꯤꯅꯅꯦ ꯏꯔꯨꯒ ꯑꯝꯇ ꯂꯨꯖꯔꯣꯏ ꯈꯪꯅꯤꯕ ꯍꯣ ꯂꯨꯔꯨꯅꯨ ꯏꯕꯦꯝꯃ ꯁꯛꯃꯛꯅ ꯃꯀꯨ ꯍꯨꯗꯣꯛꯈ꯭ꯔꯕ ꯑꯔꯤꯕ ꯎ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯠꯂꯣ ꯆꯥꯛ ꯉꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯣꯡꯍꯧꯒꯦ ꯄꯥꯛꯄꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯔꯦꯅꯦ ꯆꯠꯂꯦ ꯅꯊꯟꯗꯅꯦ ꯌꯥꯝ ꯊꯣꯡꯅꯤꯡꯉꯗꯤ ꯊꯣꯡꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯁꯥꯎꯁꯤꯟꯅꯔꯝꯂꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯤꯔꯩ ꯏꯁꯧ ꯇꯧꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯍꯧꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯦꯛꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯧꯁꯤꯡ ꯑꯗꯨ ꯇꯦꯛꯄꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕ ꯃꯍꯩ ꯂꯣꯏꯁꯟꯅꯔꯤ ꯇꯦꯛꯄꯤꯒꯤ ꯃꯥꯝꯇꯣꯞ ꯑꯗꯨꯁꯨ ꯑꯍꯜ ꯈꯔ ꯂꯩꯁꯥꯕꯤ ꯈꯔ ꯇꯤꯜꯂꯤ ꯄꯥꯛꯄꯤ ꯃꯉꯛ ꯑꯗꯨ ꯈꯖꯤꯛ ꯏꯜꯂꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯊꯥꯁꯅꯥ ꯌꯦꯡꯉꯨ ꯇꯨꯇꯨ ꯃꯥꯒꯤ ꯁꯪꯃꯥꯟꯅꯕꯤ ꯍꯥꯏꯁꯦ ꯆꯥꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤꯒ ꯁꯥꯔꯗꯅ ꯀꯩꯅꯥ ꯃꯅꯥꯛꯁꯤꯗ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯔꯤꯁꯦ ꯊꯥꯁꯅꯥ ꯄꯥꯛꯄꯤꯗꯒꯤ ꯆꯥꯡ ꯇꯥꯕ ꯅꯠꯇꯦ ꯈꯨꯝꯂꯛꯏ ꯋꯩꯃꯥ ꯌꯦꯡꯉꯨ ꯇꯨ ꯃꯃꯤꯠꯀꯥꯁꯤꯅ ꯀꯩꯅꯣꯕ ꯍꯥꯃꯨꯛꯂ ꯀꯩꯅꯣ ꯃꯥꯅ ꯇꯩꯔꯤꯁꯤꯕꯣ ꯑꯁ ꯌꯥꯝ ꯊꯤꯗ꯭ꯔꯣ ꯄꯥꯛꯄꯤ ꯅꯪꯕꯨ ꯑꯝꯇ ꯌꯦꯡꯉꯨꯃꯤ ꯃꯃꯤꯠꯀꯥꯁꯦ ꯑꯁ ꯀꯅꯥꯅ ꯈꯪꯖꯔꯨꯒꯝꯅꯣꯗ ꯑꯩꯈꯣꯏ ꯌꯧꯕꯁꯨ ꯉꯝꯗꯧ ꯅꯠꯇꯁꯤꯕꯨ ꯑꯇꯩ ꯂꯩ ꯅꯍꯥꯟꯒꯤ ꯄꯥꯈꯪ ꯃꯁꯥ ꯐꯕꯗꯣ ꯃꯥꯒꯤ ꯑꯁꯪꯕꯤꯗꯨꯒ ꯀꯣꯏꯅꯩ ꯍꯥꯏꯕꯗꯥꯏꯅꯦ ꯑꯝꯇ ꯊꯨꯒꯥꯏꯁꯦꯃꯤ ꯅꯪꯕꯣ ꯊꯥꯁꯅꯥ ꯄꯥꯛꯄꯤꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯣꯏꯃꯤ ꯀꯔꯤꯕ ꯃꯃꯤꯡꯗꯣ ꯊꯧꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯃꯁꯛꯀ ꯌꯥꯝ ꯐꯖꯕꯅꯦ ꯍꯥꯏꯕ ꯅꯨꯄꯤ ꯅꯪꯕꯨ ꯑꯁꯤꯒꯤ ꯑꯁꯪꯕꯤ ꯍꯥꯏꯕ ꯈꯨꯃꯨ ꯊꯣꯛꯄꯤꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯦ ꯍꯥꯏꯕ ꯅꯪꯂ ꯑꯩꯔ ꯑꯃꯒ ꯐꯥꯔꯗꯤ ꯌꯥꯝ ꯆꯥꯟꯅꯅꯤ ꯍꯥꯏꯕ ꯍꯣꯏꯃꯤ ꯑꯗꯨꯅꯦꯃꯤ ꯑꯗꯨꯕꯨ ꯀꯃꯥꯏ ꯊꯨꯒꯥꯏꯁꯦ ꯍꯥꯏꯅꯣꯕ ꯑꯝꯇ ꯈꯟꯅꯁꯦꯕ ꯍꯣꯔꯦꯟ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯦꯛꯄꯤ ꯊꯤꯟꯕ ꯆꯠꯅꯤꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯑꯗꯒꯤ ꯀꯩꯅꯥꯗꯥꯟ ꯊꯥꯗꯕꯒꯤ ꯄꯨꯟꯅ ꯂꯩꯅꯤꯗꯅ ꯑꯗꯨꯗ ꯍꯦꯛꯇ ꯋꯥꯀꯥꯏ ꯍꯧꯖꯤꯟꯁꯦ ꯍꯥꯏꯕ ꯅꯪꯕꯨ ꯄꯥꯛꯄꯤ ꯊꯥꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯏꯟꯗꯨꯅ ꯅꯣꯛꯏ ꯍꯣꯏꯃꯤ ꯌꯥꯝ ꯍꯩꯌꯦꯃꯤ ꯅꯪꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯦꯛꯄꯤꯁꯨ ꯃꯥꯟꯇꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯄꯨꯊꯣꯔꯛꯂꯦ ꯂꯩ ꯀꯣꯏꯕ ꯂꯣꯏꯔꯗꯨꯅ ꯀꯨꯟꯗꯣ ꯍꯨꯛꯀꯗꯕꯒꯤ ꯇꯧꯅꯔꯛꯄ ꯃꯇꯥꯡꯅꯤ ꯅꯥꯀꯟꯗꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯍꯨꯏꯆꯦꯟꯕꯨ ꯈꯣꯡꯕꯋꯣ ꯂꯥꯎꯕꯨ ꯂꯥꯎꯁꯤꯟꯕꯋꯣ ꯇꯧꯅꯔꯛꯏ ꯂꯩꯁꯥꯕꯤ ꯈꯔꯅ ꯇꯦꯛꯄꯤ ꯌꯥꯝ ꯐꯖꯩꯀꯣ ꯃꯑꯣꯡ ꯌꯥꯝ ꯇꯥꯏꯌꯦ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯄꯛꯆꯕꯅ ꯕꯣꯔꯅꯒ ꯐꯖꯕꯅꯦ ꯀꯩꯅꯥꯅꯒꯐꯖꯕꯅꯦ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯃꯤꯋꯥ ꯄꯥꯝꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯀꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯏꯈꯟꯗꯤ ꯈꯟꯊꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯀꯩꯅꯣꯗ
Mi luhongba bom phau uzadriba noiba asik yam khaliduba. Thasanasu mateng pangsilai. Aduni moina khit henjele kaino khangdeba amtaba udribase mangaire. Ho kalaktuna tawribani khangjare nathamoi manungdadi luhongningbana khoro kholibado hodrong hona he uzarabani. Laisabi amana khumlakpani amana mu hairei. Luhongningasu nupa amtana koigi hairaktrabanina upaidi laite do. Mi khwaidawna laisabi ama oibagi tana na leibasu nati kadaidagi chamotnaradana. Mi wasina karino ngangdugi amuk toiba. Thasana sauna. Hera nangido mi usidaba male. Naningaga nanindraga tokani. Nang kaina thaulege ha. Laisabi ahum maridu khanarake tawba aduda laikagi maunaha amana khamtorei. Maunaha amana. As yare kaidawrage noibo. To onhi khanage su hayeng phajana khanaro. Lakliba nupa mayumgi mising asigi mamangda ikaibana loire. Tumin lainongni noibo. Asumna maunaha aduna nganglakpa adudagi khanaba adudi tokre. Adubu amana amada paithok pasin tawbadi lepnaramde. Asum tawduna luhongba adusu loikraba matungda nupa mayumda tekpubu thinba lakni. Laisabi maunaha mayam ama tekpigi ka oiriba aduda phamduna. Laikai laisabi macha kharasu acha athak yenba changlakni. Somdana achaputka chagani haiba khangdaba makai. Asangbi mangonda thasana amadi pakpina wa kaya ama haijilli. Asangbi wa am laini. Aidi nangonda haige tawbase adum tanja phangdaba. Kai wano haise. Thasana pakpida michi fat khajilli. Pakpi subhab taraduna hairei. Hera atai natida nahanse aiga thasana ga nuba phekpa chapada nupa ani khak thengnei. Masak matawnaga phajabane chung phiralnaga chabane. Mamingdubu o thauba hai. Asangbi wado tabada saurap tawna hanglai. Ado kaidawrage thasana kok haiba kaidawge sumko tharaga leiduba. Haima nangna adu yam sawiduna kaigino. O pakpi ibanina masak yamna phajai kaiming kawge hangbadane mamanabaduna madi asangbiga koineina hairakpanimi. Adugadi aikhoise adum tuktharaga leiredana. Adudaidi thauba haiba nupaduna koide kanana haizalino asangbi haibu kanano aidi khangde kanana koine hainu kaina tawre inimi. Adui nupadubu nanga tasengna khangnabraba. Asangbi sawraktuna hairei. Kaino da thasana. Adumak tha thawbana hairakprane. Hairei thajadraga hangjawi bema. Asi haiduna anidu michiga phatpat khachinai. Phare hayeng nungdang waram khungi pukri achawba mapanda thoglo. Wa chap chabi mangangnasi. Yai ngangnasi. Asumna hainaraduna sauninglabasu sauningna numit asima haukri mathangi numini. Asangbi amadi thauba anidu pukri achawba mapana duda khatnari. Kaino bana ngangido. Maming phawba khangde kadaidagi aina pamdurige. Nura thangbi laisabi singduba. Yare khangi ta thauba nachindo ki thibiranu. Nangne namit yam khayamlaga nangna adumna tawgadaba lairabadi aibo hana kainarase hairamba kaige. As nang sidi mina pangaida haizilaga thajaribaduna hena ngakre. Aibu sahongano asangbi. Nangna yamna thajaroidaba oirabadine. Aigi mangsida nupi ani puro. Namangmaktada aina moibu thina ngangki. Nangi pukningna penaba. Asangbi khumde thawbada yengduna lai. Asumna lairingai pakpi amadi thasana sulakli. Thawba anidugi manakta changsinduna sauna nganglai. Nabanira nupa phangde haise. Ibema migi nuksinaba thugairaga nupabu mulaga koigi khalibana kok anido chaitup ama pairaga thugaidringaida asangbida lale hai. Thasana mamitka tu langthoaga. Akoidi kaigi lale haidoriba. Thawba sauna. Ibema inaktaga changsilakanu manamna yadre. Kum chupa ma irulu zani khangdrabanina namaidusu phajana tharene. Chalo iru sena lujo thokso. Adu oirabadi nupana su khara koigi gaina haibirakani. Aduga matung manaudine migi nuksinaba thugairaga nangi oinina khalibado thado. Khara su ikaiba khang. Ngasimak nabanigi namangda asangbibu puduna chatkani. Asi haiduna thawbana asangbigi khudang ado tap paiduna chingkirami. Asangbisu thado o haiduna machinda khara haijinarabasu adumak matung adu inakhirami. Migi nupa pamlubi suningdabi amotbi miwa pambi laisabi anidudi ani aduna chatkibado chakna yengduna lefauri. Pakpina as ikai he nahan makhaidine ai kashu khaludabani. Ado ngasidi nupanaga sumaina ngangambase as
ꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯌꯦ꯫ ꯊꯥꯁꯅꯥꯅ ꯑꯗꯨꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯣ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯏꯔꯨ ꯁꯦꯡꯅ ꯂꯨꯗꯨꯅ ꯏꯁꯥ ꯅꯥꯟꯅ ꯂꯩꯔꯁꯤ꯫ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯂꯩꯔꯁꯦꯕ꯫ ꯑꯗꯨꯒꯅꯦ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤꯁꯨ ꯇꯣꯛꯑꯁꯤꯀꯣ꯫ ꯇꯣꯛꯑꯁꯤ ꯏꯕꯦꯝꯃ꯫